ꯑꯍꯥꯟꯕꯗ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯣꯡꯈꯤꯕ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎ ꯈꯣꯡꯎꯠꯆꯔꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯏꯪ 2022ꯒꯤ ꯑꯣꯒꯁꯠ 5ꯗ ꯂꯧꯈꯤꯕ NRC ꯆꯠꯅꯍꯟꯅꯕ ꯋꯥꯔꯦꯞ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯑꯃꯨꯛ ꯍꯟꯅ ꯔꯤꯑꯦꯐꯥꯔꯝ ꯇꯧꯈ꯭ꯔꯦ꯫ NRC ꯆꯠꯅꯍꯟꯕ FMR ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯔꯕꯗꯤ ꯄꯣꯂꯤꯇꯤꯛꯁꯇꯒꯤ ꯄꯣꯊꯥꯔꯕꯁꯨ ꯌꯥꯔꯦ꯫ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯕꯥꯛ ꯀꯟꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯐꯝ ꯊꯥꯗꯣꯛꯂꯣꯏ꯫ ꯕꯤꯔꯦꯟ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 5ꯁꯨꯕ ꯁꯦꯁꯟꯒꯤ ꯉꯁꯤ ꯍꯨꯝꯅꯤ ꯆꯟꯕ ꯃꯤꯐꯝꯅ ꯃꯅꯤꯄꯨꯔ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯅꯝꯕꯔ 1 ꯕꯤꯜ 2024 ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯅꯝꯕꯔ 2 ꯕꯤꯜ 2024 ꯄꯥꯁ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁ NRC ꯒꯚꯔꯟꯃꯦꯟꯠꯀꯤ ꯔꯤꯖꯣꯂꯨꯁꯟ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯔꯤꯑꯦꯐꯥꯔꯝ ꯇꯧꯗꯨꯅ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯅꯕ ꯍꯥꯎꯁꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯉꯁꯤ ꯐꯝꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗ ꯐꯣꯡꯒꯦꯔ ꯑꯦꯁꯤꯒꯤ MLA ꯂꯥꯏꯁꯤꯌꯣ ꯀꯥꯏꯁꯤꯡꯅ ꯃꯅꯤꯄꯨꯔ NRC ꯆꯠꯅꯍꯟꯅꯕ ꯄꯨꯈꯠꯂꯛꯄ ꯄ꯭ꯔꯥꯏꯚꯦꯠ ꯃꯦꯝꯕꯔ ꯔꯤꯖꯣꯂꯨꯁꯟ ꯅꯝꯕꯔ 5ꯄꯨ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯁꯧꯒꯠꯄꯒ ꯂꯣꯏꯅꯅ ꯍꯥꯎꯁꯀꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯒꯚꯔꯟꯃꯦꯟꯠ ꯔꯤꯖꯣꯂꯨꯁꯟ ꯑꯣꯟꯊꯣꯛꯇꯨꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯑꯣꯒꯁꯠ 5ꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯧꯈꯤꯕ NRC ꯆꯠꯅꯍꯟꯅꯕ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯕ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯗꯨꯕꯨ ꯔꯤꯑꯦꯐꯥꯔꯝ ꯇꯧꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯁꯦꯝ N. ꯕꯤꯔꯦꯟꯅ ꯍꯥꯏ NRC ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯑꯣꯒꯁꯠ 5ꯗ ꯐꯝꯈꯤꯕ ꯃꯤꯐꯝꯅ ꯔꯤꯖꯣꯂꯨꯁꯟ ꯑꯣꯏꯅ ꯂꯧꯗꯨꯅ ꯁꯦꯟꯇꯔꯗ ꯊꯥꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 6ꯗ ꯍꯜꯂꯛꯈꯤ꯫ ꯄꯥꯎꯈꯨꯝ ꯑꯗꯨꯗ NRC ꯑꯁꯤ ꯁꯦꯟꯇꯔꯒꯤ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯆꯠꯅꯍꯟꯅꯕꯒꯤ ꯊꯧꯔꯥꯡꯗꯤ ꯂꯩꯇ꯭ꯔꯤ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯈꯟꯅꯒꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯂꯩꯈ꯭ꯔꯦ꯫ NRC ꯃꯄꯨꯡ ꯐꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯅꯍꯟꯕ ꯑꯁꯤ ꯇꯉꯥꯏꯐꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ NRC ꯆꯠꯅꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯑꯃꯠꯇ ꯑꯣꯏꯅꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯟꯗꯨꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯦꯖꯤꯝ FMR ꯂꯧꯊꯣꯛꯇꯨꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯔꯕꯗꯤ ꯄꯣꯂꯤꯇꯤꯛꯁꯇꯒꯤ ꯄꯣꯊꯥꯔꯕꯁꯨ ꯌꯥꯔꯦ꯫ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯕꯥꯛ ꯀꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯝ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯊꯤꯡꯗ꯭ꯔꯕꯗꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯁꯣꯏꯗꯅ ꯂꯨꯞꯈꯤꯒꯅꯤ꯫ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯗ ꯑꯅꯧꯕ ꯈꯨꯜ 1938 ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯈꯨꯜ 960, ꯆꯥꯟꯗꯦꯜꯗ 293, ꯀꯥꯡꯄꯣꯛꯄꯤꯗ 982 ꯑꯃꯗꯤ ꯇꯦꯡꯅꯧꯄꯥꯜꯗ 139ꯒꯤ ꯑꯅꯧꯕ ꯈꯨꯜꯁꯤꯡ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯚꯣꯇꯔ ꯂꯤꯁꯠꯁꯨ ꯃꯤꯁꯤꯡ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯄꯤꯛꯈ꯭ꯔꯕ ꯂꯥꯡꯒꯣꯜꯗ ꯐꯥꯎꯕ ꯄꯇꯥꯂꯦꯟ 1,015 ꯂꯩꯔꯝꯂꯤ꯫ ꯃꯤꯖꯣꯔꯥꯝꯗ ꯀꯨꯝꯖꯥ ꯏꯪ 1882ꯅ ꯕꯦꯁ ꯏꯌꯔ ꯑꯣꯏꯗꯨꯅ ꯃꯤꯇꯣꯞꯁꯤꯡꯅ ꯂꯝ ꯂꯩꯕꯗ ꯊꯤꯡꯕꯗꯤ ꯀꯅꯥꯅꯁꯨ ꯀꯝꯃꯨꯅꯦꯜ ꯑꯣꯏꯅ ꯂꯧꯅꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯀꯟꯖꯅꯕ ꯍꯣꯠꯅꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜꯃꯛꯇ ꯆꯤꯡꯊꯅꯗꯨꯅ ꯂꯩꯕꯗꯒꯤ ꯉꯁꯤ ꯐꯤꯚꯝ ꯑꯁꯤ ꯌꯧꯅ ꯄꯨꯊꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯅꯧꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ ꯊꯤꯡꯗ꯭ꯔꯕꯗꯤ ꯌꯦꯜꯍꯧꯃꯤ ꯀꯔꯝꯅ ꯀꯟꯒꯅꯤ? ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯁꯦꯝꯕ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤ꯫ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯈꯛꯇ ꯅꯠꯇꯅ ꯍꯤꯔꯝ ꯀꯌꯥꯗ ꯁꯣꯛꯆꯤꯜꯂꯛꯀꯅꯤ꯫ ꯀꯨꯝꯖꯥ ꯏꯪ 2008ꯗꯒꯤꯅ ꯏꯪ 2018 ꯐꯥꯎꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯣꯔꯦꯁꯠꯀꯤ ꯂꯝ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 185 ꯔꯣꯝ ꯃꯥꯡꯁꯤꯜꯂꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯄ ꯍꯥꯏꯕꯁꯤ ꯃꯊꯧ ꯇꯥꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ PM ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯉꯝꯈꯩ ꯁꯔꯨꯛꯇ ꯁꯝꯕꯜ ꯈꯥꯕ ꯂꯩꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯉꯝꯈꯩ ꯁꯔꯨꯛ ꯑꯁꯤꯒꯤ ꯀꯤꯂꯣꯃꯤꯇꯔ 1 ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ꯫ ꯀꯤꯂꯣꯃꯤꯇꯔ 21ꯒꯤꯁꯨ ꯁꯔꯚꯤꯁ ꯆꯠꯇꯕ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯕꯣꯔꯗꯔ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯨ ꯁꯤꯟꯗꯣꯛꯅꯕ ꯁꯦꯟꯇꯔꯗ ꯇꯛꯅꯕ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯤꯌꯥꯝ ꯀꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯉꯥꯛ ꯑꯁꯤ ꯊꯥꯗꯣꯛꯂꯣꯏ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ FMR ꯂꯧꯊꯣꯛꯇꯨꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯗꯨꯅ NRC ꯆꯠꯅꯍꯜꯂꯕꯗꯤ ꯄꯣꯂꯤꯇꯤꯛꯁꯇꯒꯤ ꯄꯣꯊꯥꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯎꯁꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯂꯥꯏꯁꯤꯌꯣ ꯀꯥꯏꯁꯤꯡꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯑꯥꯏꯟꯒꯤ ꯋꯥꯡꯃꯗ ꯆꯪꯂꯛꯄ ꯃꯤꯁꯤꯡ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯅ ꯆꯩꯊꯦꯡ ꯐꯪꯂꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯗ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯃꯃꯥꯡꯉꯩꯗ ꯃꯇꯝ ꯆꯥꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯝꯂꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯊꯦꯡꯅꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯃꯔꯣꯝꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯗ꯭ꯔꯕꯗꯤ ꯃꯤꯇꯣꯞ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯅꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯂꯥꯏꯁꯤꯌꯣ ꯀꯥꯏꯁꯤꯡꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯃꯧ ꯅꯤꯎꯃꯥꯏ, ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLA L. ꯔꯥꯃꯦꯁ꯭ꯋꯔ, ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLA ꯅꯨꯔꯨꯜ ꯍꯁꯟ, ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯒꯤ MLA P. ꯕ꯭ꯔꯣꯖꯦꯟ, ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ MLA T.H. ꯁꯥꯟꯇꯤꯅꯆꯤꯡꯕꯅ ꯁꯧꯒꯠꯈꯤ꯫
ngasi phongkiba tuan manipuri siphongsing amasung thokiba thawdo wathoksingi maruibi ipausing myamna thamjagi ahanbada kanglaipak ki mairadi lokacharaga AT gi thomising phab yaro hena wangjing lamding da maira paibi singna maira gi khongcha chakre handak laibuk thiba thawdo amagi matung tarakpada arambai tengol AT gi thomising phagani hairibasi handokpio arambai tengol gi thomising na sukul ngakpi thabak makhatana tawi kho haiduna wangjing lamding da maira paibi singna maira gi khongcha chakre wangjing lamding apun maira paibi lupna sillaga February 18 gi numidang na sakhiba khongsat adu lamding EEO lampak tigi horaga National Highway taraklaba matung wangjing lamding kaitel phawduna laglaga tentha lamkhai phawbu sakhi madurigi halaglaga hairuk lamkhai da pulaga khulaw kya sulauki mairagi khongsat adura arambai tengol gi thomi sing phabi yaurai haujik satharibi assembly session da Manipura NRC Chatnahanba warep law koki militant singa satnariba su makha sangthabi yaroi haibena singba khulaw sing lauki khongsat aduga mari leinana wangjing lamding apunba maira paibi lupki convener thoibina hai Mamang sahigi me ahumdigi haurakhiba tha tara suraba irang asina maram oiraga lairik laisu tamduna laijariba sahi nauriba naha kyana khutta khulai paiduna khulngak pani haiduna sanakre handak thokiba laibak thiba thaudok thoaningdaba thaudok amadigi arambai tengol gi thaumi sing phanaba police na warep lokhiba si handokpio hauji aikhoi masil manaw masoi taba yaba matam nati irang ase luisindriba phawa apunbagi pangaladu mayeng tahloisi Arambai tengol gi thaumi isilinaw sing Spain da punamak thadopiraga makhatana khulngapgi thabak tawbiyo haiki panmayabadi maira gi khongsat aduda lamding higher secondary school amasum wangjing school amasum wangjing kodom pokpi sport complex ta hangni relief camp sing da laibi inmate sing su saruk yakhi atopa pawmana sara hienbegi khongjang sangsiliba malem thongam ngasi police na phajingkhre Manipur sanariba suspension of operation su lautho haiba dabi tawduna sidriba phawba sara hienbegi khongjang sangsilakhibi malem thongam ngasi Imphal East Police ki kangbuna fazilaba matungda janims ta makhatana layengna bathamkhre malem thongam na mamang thagi kungani thoidigi hauna Delhi da satuna numit mangani sara heluraba matung February 13 Imphal tholaktuna khorai konsam laikai da leiba YOSC Club ki sanglen da ngasiga thana numit nipani sara hienbagi khongjang sangsilakibani transgender activist asigi khongjang sogotuna lamdam asigi transgender amadi leibaki maira paibi kya na mahakna sara heliba mafamadura wakat mifam satakhi amaromda makhata na mahakna sara hienbagi khongjang sangsilakibani sara hienbagi khongjang sangsilakpana maram moiraga mahak haksangi phibam ka hena soksilakhi ngasi nungtil pung amaga makhairam taba matamna porompat police ki kangbu amana ambulance ko luina laktuna mahak po hospital da punava thorang torakhi police ki thawong adu yaning da phongdoktuna laikai gi maira paibi amadi transgender singna thingduna thamki police na mahak pu namduna punava honaraba su miyam na thingmadagi nungtil pung anirom taba da Imphal East district ki additional ASP amadi ayanba security personnel sing laktuna malayam punava honabada ngahak amuknakhi aduba policing na namduna mafam madurigi malembu ambulance ta Jenims Hospital layeng na papukhi makha satharak poina kangla pawrigi to papawmna Amazon orders deliver toba ahanba e-commerce company wari Maharishi Ashram Upper Himalaya samudragi imaidigi food lising marigi sangwa wangwa mafamda Gazoli Maharishi Ashramasi Bharat ki meditation practitioner humphurong ki laiba kumba senglaba mafam amani malem sinba thungmadagi dhyan tawnaba amasum pukning wakhal santi phangnaba miyamna laknari tokhai tana ataiga samnadaba Maharishi Ashramasi practitioner singi pamnaraba lamthungpham amani adubo manung hanjinba mafamda leibana maram oiraga nomagi tangai fadaba sing phangnaba honabada sauna singnaba ma oiri khwaidigi manak nakpa town yaunaba honabada singi lambelda minute 30 nifu satli amasum galoji khungang phawba meter 30 nifu trekking sali mafam asigi akoibde dukan sing natragana delivery gi option amata leiti adumaina ma english nganiga kunda Amazon India na Maharishi Ashram da deliver tawnaba ahanba e-commerce company wari masina practitioner singna Bharat ki mafam ama hekta dagi pot sing hekta order toba yawi gi oithokpa sing phangan ki amasum pot sing asi makhoi gi thongjin da deliver toki Amazon English nganiga taraka mapanda delivery service partner station ama Uttarkasi da lingkat ki
masina Uttarkasi ki akoibada lariba miyam da khudong saba panghali masina Bharata magi customer objection adu utli haidi kangla paudagi ni atopa makha maru eba paukramo Manorama book year 2024 da Dr. Thongkhulal Haukipna kanglai pa ki puari lan isele KSA di Malayala Manorama Cooperative Limited na fongba Manorama book year 2024 da Dr. Thongkhulal Haukip kauba JAU the assistant professor kauba miyuation iba looking is India's northeast kauba saru asida kanglai pa asigi puari bulana lamjingba wafam kya yawbada natana hauzik thoklibu wathu asi mi taina thuanba hawbagi mongna iduna mahiru amadi miyambu miskai tawre wafam asing asi nungthil khuya thongda leiba kanglai pa students association KSA gi office ta paumi sing unabagi thauramda KSA gi president Sukham Vidyanandana phongdokhibani Magna Makatana Fongdokibida, Sahi Lissing and Hienbigi Puari, Lazariba Iram, the Masigi Sago Naduna, Laklava, Yellow Purup Ama Oidiba, Mitaibu, Taragom Demusum Taragamari Suba, Sensurida, Sinagi, Northwest Tango Saruktagi, Lakpani Hain Iri, Purup Sing Horakpigi Matanga, Academician Singna Magi Magi, Perspective Tamnabadi Karisukaidi, Adobe Yamna Communal Loiba. Mindset amaga loina irakpa amadi authenticate oidaba wapam amabu civil service amadi SSC na singba competitive exam thaba mahiroi kya na sejanaba GK gi lairik asida hapsilakpa asi yamna lebak thibani asigumba authenticate oidaba wapam amabu Malayala Manorama Cooperative Limited na kari sukhandaba tawdana makhoigi Manorama Yearbook 2024 da fonglakpa asi KSA na akan mamong na kanim tawi asigumba authenticate oidaba wafam yaw saru asi numit tari nigi manungda lairik asi bu fongliba di Malayala Manorama Co-Private Limited na miyam na sengdokpaga loinana authenticate oidaba miyambu lana lamjingba saru adu lairik asidagi lakthokkadabani haiki Magna Makha taraduna lairik asigi sarukta me ahumdagi tholakhiba thuaningdaba kangluk irang asibu mitaina horakhibani haibigi mawongda lairik asida iri May ahum Sathakiba Tribal Solidarity Mass Rally Numit Adur Impal Belida Blockade Tawihan Iri Rally Adur Sarugyab Lakiba Miyoi Sing Mayum the Halakpada Counter Blockade Tauriba Miyoi Singna Atingba Pibidi Unkatnaba Toki Amati Madurigi Yumkia May Taba Horakibani Hanidi Masida Tamzaning Mari Impal Belida Counter blockade tawi hairaga karamna counter blockade tauriba miyoi singna kangbai gumba mapmamada cookie singna satpada athingba pigadoribano haibasini asigumba oida padaba minambigi thabak thawong sing asi lairik asida mayek sengna mami tari hiram asida KSA na ahenma miyeng sangmaga loinana apunbagi saktamda concept haiduna madi lamdam asigi puari bu semdok sadoktuna pirakliba thread asi academically challenge tawna ba intellectual kayaga tanaduna thabak tawba hawragani haina lebak miyamgi mafamda thamjari haiki Makhasa tharak poina ngasigi kangla pawgi editorial meyamna thamjage assembly da su laukthoknaba warep lawba February 19 gi haukiba 12 suba Manipur Legislative Assembly gi mifam gi manga suba session gi nini sanba sagol sanumita phamkiba session da India government ga tawnari suspension of operations su kakthatpa abrogation gi warep lawkiba thagatningai hoi Mema room negi logi wamra sanglakhiba foreigner sin kuki zawgi khulai pabe lahluk singa India government na nomoi sukap kapna duna suspension of operation sign tawna khraba matung Manipur gi manungda kuki singi oiba tokhaiba laiba ama siamnaba mamang sahi English singani kungo humdagi me ahumdagi khangaudan landarak pauraki lal asida miyoi kya gi punsi khangu thakta pikhamna khre miyoi kya na thiba khangdana mangkhre Yum lising kya tangui onkre watho asigi maruiba horakphamdi sugi ground rule thugairaga mite miyamgi mathakta landarakhiba oibana miyamna India government amasum Manipur government na sin kuki jau paite militant singa tawnariba suspension of operation su makhatana sangthaba yaroi su kakthalu abortion repeal tawgadabani haiba demand tawduna lakhi Miyamgi kholau amadi apamba khangna hauzik lairiba lengana su abrogation tawnaba warep lawduna India government da mangjawnana thakiba laikhre adubu miyamna assembly mifam pangthokduna su handoknaba warep lawgadabani warep adu central government da thagadabani haina makhal kyagi khongjang changsinduna lakhi Miyamgi khongjang aduda MLA singi yumda amadi assembly da thomjinba yauna wakat mifam rally na singba sing sathaduna su handu o haibi akanba kholau Laura Kibegi Mahi Oina,
ngarang nini sanba assembly mifamda rolling amasum opposition gi member punamangna amatu oina su handokpigi warep lokhiba simakti miyam gi mihut oiduna lengak lon gi thawgai pangliba MLA Minister Singna Miyam gi ihul khangba amadi apunbagi saktam ngakpa pamgi phirebadu mayek sengna ulakhibani Amaromdana India government sugi ground rule thugaiduna laibak ke apunba saktam singnaduna war crimes athariba koki militants singi mathak logeba action lokhat pangamdabagi thaudokbu asawu singnaba mani haina lawiyai Manipur laingakna thenglabasu thengna taragani thoi suba Manipur Legislative Assembly ki manga suba sessionda sugi agreement kaktanaba lawkibu warep aduda central government gi maikei digi karamba phirep lawrakadagi haibadu hauzik phawbi oina kana amatana khangmangamdrabasu khangningnga ngainari State Assembly na lawkibu warep ki mayukta central government gi maikei digi so ayawa piraklabadi miyamna central government na wathok asigi singnaba madi thajadaba leirakhiba du ko wan mangamgani thajik Assembly gi mifamna su handokpigi warep lawduna center taksinabigi phirep lawrakhiba si India Manipur gi apunbigi saktam miyam gi punsi lantum ngaknaba madi lamen tuhenba terrorist sing lakshinanaba khongthang gi sarongni Amaramda law enforcing agency sing police military amadi paramilitary force singna landara khiba lamen tuyen bising mayoknaba ngamdabagira natraga karigino khangdaba mongda makhoibu free hand thaduna miat mipungi thabak sing kham thengna satharakibadagi arambai tengol yauna tuan ba lup singa punna kusamnaduna khulngakpa volunteer singna are ba khusu khulai paidun apunbegi saktam amadi miyamgi punsi kananaba thaudang lawribasi thaganingai hoi Maraibak miyam gidamak voluntary siba amasung sangba anigi langdaida maraibak gidamak ta songthorakliba kanglai Manipur imagi mapari singi marakta pendaba mipaiba madi khoisawnabigi mayaina tawgadaba masum tawroidaba param kaiba kariguma yorakpada miyamna ningdon pomba natragana warakhom thokti khulngakpagi thaudang loriba athauba mapari mamamloi singi maikei digisu yariba makai thaksi khaksi gi param ngakna satpagi tangai fadabale makoina khulngakpagi akanba thaudang lobadagi landarakliba lamentuyen bisingi makuttagi apunbagi saktam amadi miyamgi punsi kanma ngamlibani haibasi punamana khangi langi woroisin puraktriba phawba athauba singi khongpham handoktabigi phirep lokpam thoi Manipur gi apunba saktam ngaknaba khulngakliba athauba singna maraibak maramdam kanabagidama khongphom handok loidabani nasagi naramdam amadi miyamgi punsi isana kanjagadabani atopana kanbiroi aduga hauzik koinadi miyam pauk sumatang ase lusinjarage masu miyam pun anawba update ngamina sehenusu channel sigi makedegi miyangi mafamda makhatana thamjari